Manipur gi mafam kaya da horakliba nahasingna mana haijaba lamgida paisha tanaba kana hotnare lam chawba mafum kharadana chawna inkol koiduna sel tale amadi lam leitaba mafam adasu upay ama tawduna potchai thaduna pothok puthokna ba hotnari ba asida Bisnupur district ki thanga chingkhada yamna pikpa lam kharada mahaw yamna leiba organic ki pothok aina strawberry mai pakna thaduna oinam bida sagarna puthokna ba hotnare ing solisingani kunnagi hauna imungi apokpa apokpisu sarugyaduna sendong leina strawberry thaduna lakle Vidyasagar hai January February dagi hoduna tha taruklom ase nongmada lupa lising ani dagi ahum fauba strawberry yonduna sel tanba ngami handak chahi dagi di income ase double oirani mathak makha thak semduna puthokduna hena puthokpa hore hare yamna wana matam chupada yot thang paiduna ka hena wana subasunate amuk thakraga khara sembiraga komna sen tanba yai chahi haibadi tha tarukti pothok mapung fana pothokpa ngami charakna lupa lakh ahum dagi mari fawbadi laina sel tanba ngami haina paudam lakle maram aduna aikoi nahasingna aina hijaba sinfamda mai onsinduna matam manghandana sel tanduna imung khuding sen milon fagatna ba puna hotna si haina phongtorakle mafamche thanga singkhane aina isubiri thaba holpase 2020 sidigi thaba kaga dum tek hore aduga handaki sigi yang liba college-na andaki sahi sigi hogune mamang sahidana makha dang tharaga oina tawe adu mamang sahida ngomui income oina laktaje lising ani phangba yawe ahum phangba yawe adu handangna akoigi mamang sahidagi di tangkharna upgrade tawe engkale